ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯥꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯄꯤꯛꯄꯤ KH ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯃꯃꯥꯡꯉꯩ ꯃꯇꯝꯅꯤ ꯈꯨꯡꯒꯪ ꯑꯃꯗ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯖꯕ ꯃꯈꯣꯏ ꯃꯔꯨꯞ ꯑꯍꯨꯝ ꯂꯩꯔꯝꯃꯤ ꯃꯔꯨꯞ ꯑꯍꯨꯝ ꯑꯁꯤ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯩ ꯀꯤꯁꯨ ꯌꯥꯝꯅ ꯀꯤꯒꯜꯂꯤ ꯑꯍꯨꯝꯃꯛ ꯅꯥꯎꯕ ꯇꯣꯝꯕ ꯕꯣꯏꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯂꯝꯄꯥꯛꯇ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯅꯥꯎꯕ ꯑꯩꯈꯣꯏꯁꯦ ꯅꯨꯡꯇꯤꯒꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯁꯦ ꯌꯥꯔꯣꯏꯅꯦ ꯑꯗꯨꯅ ꯁꯦꯜ ꯇꯥꯟꯅꯕ ꯈꯔ ꯇꯧꯔꯁꯤ ꯀꯩꯀꯩꯅꯣ ꯈꯔ ꯈꯟꯅꯁꯤ ꯑꯩꯅ ꯑꯩꯁꯦ ꯅꯣꯏꯅꯤꯕꯨ ꯌꯥꯅꯤꯡꯗ꯭ꯔꯣ ꯑꯩꯒꯤ ꯋꯥꯗꯤ ꯌꯥꯏ ꯍꯥꯏꯔꯤꯕꯅꯤꯅꯦ ꯑꯗꯨꯗ ꯀꯩ ꯊꯕꯛꯄꯨ ꯇꯧꯗꯣꯏꯅꯣ ꯃꯗꯨ ꯈꯟꯕꯗ ꯃꯊꯥ ꯁꯥꯕꯩ ꯋꯥꯅꯤ ꯑꯋꯥꯕ ꯊꯕꯛ ꯁꯨꯕꯁꯨ ꯇꯜꯂꯤꯗꯣ ꯕꯣꯏꯆꯥꯅ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯇꯁꯦꯡꯅ ꯋꯥꯗꯕ ꯁꯦꯟ ꯇꯥꯟꯕ ꯌꯥꯕ ꯊꯕꯛ ꯑꯃꯗꯤ ꯇꯧꯕ ꯌꯥꯏ ꯌꯥꯔꯦ ꯅꯣꯏꯅꯤꯁꯨ ꯁꯨꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯅꯨꯡꯉꯥꯏꯕꯅ ꯄꯥꯝꯃꯤꯕ ꯊꯤꯕꯣꯡꯅ ꯂꯥꯎꯔꯤꯕ ꯋꯥꯗꯅ ꯁꯦꯜ ꯇꯥꯟꯕꯩ ꯑꯗꯨꯗꯤ ꯑꯃꯥꯏꯕꯤ ꯑꯣꯏꯔꯣ ꯕꯨꯠꯁꯤꯡꯒ ꯍꯦꯛ ꯂꯣꯏꯅꯔꯒ ꯕꯣꯏꯆꯥ ꯕꯨꯠ ꯄꯜꯂꯛꯄꯁꯤꯗ ꯍꯦꯟꯅ ꯀꯤꯈ꯭ꯔꯦ ꯃꯈꯣꯏ ꯑꯍꯨꯝꯗꯒꯤ ꯍꯦꯟꯅ ꯀꯤꯒꯜꯂꯤꯕꯁꯤ ꯕꯣꯏꯆꯥꯅꯤ ꯅꯄꯥꯌꯦꯟ ꯃꯆꯥ ꯀꯩ ꯆꯥꯒꯦꯅ ꯕꯨꯠ ꯄꯜꯂꯤꯗꯣ ꯀꯤꯅꯦ ꯅꯨꯡꯊꯤꯜꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯀꯤꯁꯤꯜꯂꯗꯤ ꯑꯗꯒꯤ ꯁꯣꯏꯔꯔꯣꯏꯅ ꯂꯨꯈꯝꯗ ꯊꯥꯖꯤꯜꯂꯛꯄ ꯀꯥꯟꯅꯗꯦꯁꯤ ꯅꯥꯎꯕ ꯕꯣꯏꯆꯥ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯀꯩꯅꯣꯝꯗꯤ ꯈꯟꯅꯁꯤ ꯋꯥ ꯈꯟꯅꯁꯤ ꯍꯥꯏꯁꯦ ꯉꯥꯏꯈꯣ ꯑꯃꯨꯛꯇ ꯃꯆꯥ ꯑꯃꯨꯛ ꯄꯥꯏꯔꯒ ꯈꯟꯅꯁꯤ ꯋꯥꯗꯣ ꯀꯣꯛꯊꯣꯛꯅꯕ ꯃꯈꯣꯏ ꯑꯍꯨꯝ ꯌꯨ ꯊꯛꯁꯤ ꯍꯥꯏꯗꯨꯅ ꯌꯨ ꯁꯣꯠꯄ ꯂꯥꯛꯏ ꯏꯅꯦꯗꯣ ꯏꯁꯧ ꯑꯃꯨꯛ ꯂꯥꯡꯉꯛꯇꯅꯕ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯏꯅꯦꯗꯒꯤ ꯌꯨ ꯁꯣꯠꯂꯛꯏꯁꯦ ꯐꯅꯗꯤ ꯌꯥꯝꯂꯕꯅꯤ ꯁꯦꯜꯁꯤ ꯌꯥꯅ ꯌꯥꯅꯕ ꯉꯥꯡꯅꯔꯒ ꯂꯧꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯇꯨꯃꯤꯟ ꯂꯩꯌꯨ ꯏꯅꯦ ꯀꯧꯒꯦ ꯏꯅꯦ ꯀꯕꯣꯛ ꯂꯩ ꯄꯣꯛꯄꯗ ꯍꯔꯥꯎꯗꯕ ꯁꯤꯕꯗ ꯀꯞꯅꯤꯡꯗꯕ ꯃꯆꯥ ꯑꯍꯨꯝ ꯅꯣꯏ ꯑꯃꯨꯛ ꯂꯥꯛꯂꯕ꯭ꯔꯣ ꯀꯗꯥꯏ ꯑꯩꯒꯤ ꯁꯦꯜ ꯄꯤꯔꯛꯎ ꯅꯠꯇꯦ ꯅꯣꯏ ꯑꯍꯨꯝꯅ ꯂꯥꯛꯏꯁꯦ ꯑꯃꯨꯛ ꯁꯣꯠꯄ ꯂꯥꯛꯏꯕ ꯅꯠꯇ꯭ꯔꯣ ꯑꯁ ꯏꯅꯦ ꯀꯥꯏꯗꯩ ꯁꯦꯜꯅꯣ ꯁꯣꯠꯄ ꯂꯥꯛꯄꯅꯤ ꯁꯣꯏꯗꯅ ꯄꯤꯅꯤ ꯑꯩꯈꯣꯏ ꯁꯤꯗꯒꯤꯗꯤ ꯁꯦꯜꯗꯣ ꯇꯥꯜꯂꯗꯧꯅꯦꯕ ꯁꯦꯜ ꯊꯣꯛꯄ ꯊꯕꯛꯀ ꯇꯧꯔꯒ ꯂꯣꯏ ꯄꯤꯔꯗꯧꯅꯤ ꯀꯩꯗꯧꯔꯒꯦ ꯑꯣ ꯌꯥꯔꯦ ꯌꯥꯖꯔꯦ ꯇꯣꯛꯄꯤꯔꯣ ꯄꯥꯝꯖꯗ꯭ꯔꯦ ꯌꯨ ꯂꯩꯇꯦ ꯆꯠꯂꯣ ꯏꯅꯦ ꯇꯧꯅꯨꯗ ꯑꯝꯇꯪ ꯄꯤꯔꯛꯑꯣ ꯑꯣ ꯂꯩꯇꯦ ꯍꯥꯏꯕꯅꯦ ꯆꯠꯂꯣ ꯑꯥꯗ ꯁꯦꯜ ꯄꯨꯔꯒ ꯂꯥꯛꯑꯣ ꯑꯣ ꯁꯦꯜ ꯄꯨꯔꯗꯤ ꯂꯩꯒꯗ꯭ꯔꯣ ꯍꯣꯏꯅꯦ ꯂꯩꯅꯤ ꯑꯗꯨꯗꯤꯅꯦ ꯃꯥꯃꯒ ꯑꯩꯈꯣꯏꯅꯤ ꯌꯨꯗꯣ ꯊꯛꯃꯤꯟꯅꯔꯣ ꯑꯩꯈꯣꯏꯅ ꯂꯩꯗꯧꯕ ꯌꯨꯗꯨꯗ ꯅꯄꯥ ꯌꯥꯏꯕꯤ ꯃꯆꯥ ꯂꯤꯆꯩꯁꯤꯅ ꯅꯅꯒꯟꯗꯨꯗ ꯁꯥꯟꯊꯒꯦꯗꯣ ꯑꯁꯤ ꯍꯥꯏꯔꯒ ꯇꯥꯟꯅꯔꯛꯏ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯍꯧ ꯊꯥꯗꯅ ꯆꯦꯜꯂꯛꯏ ꯆꯦꯟꯅ ꯕꯣꯏꯆꯥꯅ ꯍꯦꯛꯇ ꯈꯤ ꯂꯥꯎꯅ ꯅꯣꯛꯊꯣꯔꯛꯏ ꯁꯤꯗ ꯅꯣꯛꯂꯛꯄꯗꯨꯗ ꯆꯦꯜꯂꯝꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯞ ꯂꯦꯞꯇꯨꯅ ꯉꯥꯎꯔꯕꯣ ꯁꯣꯅꯣ ꯆꯨꯔꯕꯅ ꯈꯪꯉꯩ ꯍꯥꯏꯔꯛꯄꯅꯤ ꯅꯥꯎꯕꯅ ꯇꯣꯝꯕꯅ ꯑꯣ ꯁꯖꯤꯡ ꯍꯧꯔꯤꯕꯅꯤ ꯃꯥꯒꯤꯁꯦ ꯁꯖꯤꯡ ꯍꯧꯔꯤꯕ ꯈꯪꯗ꯭ꯔꯣ ꯕꯣꯏꯆꯥꯅ ꯌꯥꯔꯦꯗ ꯑꯩꯅ ꯅꯣꯏꯁꯦ ꯀꯩꯒꯤꯅꯣ ꯅꯣꯏ ꯈꯪꯉꯗꯤ ꯍꯔꯥꯎꯕꯅ ꯅꯊꯤꯁꯤꯅꯤ ꯀꯩꯅꯣ ꯑꯩꯁꯦ ꯇꯨ ꯌꯦꯡꯉꯨ ꯇꯨ ꯀꯩ ꯃꯥꯜꯂꯤ ꯅꯪꯗꯤ ꯍꯨꯔꯥꯟꯕ ꯌꯥꯝ ꯍꯩꯅ ꯕꯣꯏꯆꯥ ꯀꯥꯟꯗꯦ ꯅꯪ ꯍꯨꯔꯥꯟꯕ ꯑꯣꯏꯅ ꯆꯠꯂꯣ ꯇꯣꯝꯕꯅ ꯑꯗꯨꯅꯤ ꯅꯥꯎꯕ ꯕꯣꯏꯆꯥꯁꯦ ꯍꯨꯔꯥꯟꯕ ꯆꯠꯄ ꯌꯥꯝ ꯍꯩꯔꯅꯤ ꯅꯠꯇꯦ ꯀꯔꯝꯕ ꯃꯇꯝꯗ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯌꯨꯁꯦ ꯍꯨꯔꯥꯟꯂꯩꯅꯣ ꯍꯥꯏꯕꯅꯤꯗ ꯅꯣꯏꯅꯤꯅ ꯏꯅꯦꯒ ꯁꯦꯜꯒꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯅꯔꯤꯉꯩꯗꯅꯦ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯍꯦꯛꯇ ꯌꯦꯞꯂꯛꯄꯅꯤ ꯑꯩꯅ ꯁꯤ ꯄꯨꯔꯛꯏꯁꯦ ꯅꯣꯏꯅꯤ ꯍꯔꯥꯎꯒꯦ ꯂꯩꯇꯦ ꯑꯩꯕꯨ ꯍꯨꯔꯥꯟꯕ ꯀꯥꯏꯅ ꯍꯨꯔꯥꯟꯕ ꯆꯠꯂꯨꯅꯤ ꯌꯥꯔꯦ ꯅꯣꯏ ꯊꯛꯄ ꯌꯥꯔꯣꯏꯀꯣ ꯑꯩ ꯊꯣꯛ ꯊꯛꯀꯅꯤ ꯁꯛꯇꯥ ꯅꯨꯡꯁꯤꯗꯤ ꯊꯤꯅꯝꯗꯃꯩ ꯅꯣꯏꯅꯤ ꯆꯠꯂꯣ ꯑꯗ ꯅꯥꯎꯕꯅ ꯑꯁ ꯌꯥꯔꯤꯕ ꯁꯨꯝ ꯂꯛꯅꯕꯅꯤ ꯂꯥꯛꯎ ꯊꯛꯎꯔꯁꯤ ꯇꯣꯝꯕꯅ ꯆꯥꯅꯕꯗꯤ ꯀꯥꯏꯗꯩꯅꯣ ꯕꯣꯏꯆꯥꯅ ꯑꯗꯨꯝ ꯄꯨꯖꯔꯁꯅꯤ ꯀꯔꯤ ꯁꯤꯁꯦ ꯌꯨꯁꯦ ꯑꯩꯅ ꯄꯨꯔꯕꯅꯤꯅ ꯆꯥꯅꯕꯗꯤ ꯅꯣꯏꯅꯤꯅ ꯐꯔꯦꯁꯤ ꯇꯣꯝꯕ ꯑꯩ ꯄꯨꯔꯒꯦ ꯑꯗꯨꯗꯤ ꯑꯁꯨꯝꯅ ꯅꯥꯎꯕꯅ ꯄꯣꯠꯐꯝꯗꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯒ ꯆꯥꯅꯕ ꯄꯨꯔꯛꯏ ꯑꯗꯨ ꯎꯕꯗ ꯇꯣꯝꯕꯅ ꯅꯪꯗꯤ ꯀꯥꯏꯗꯒꯤ ꯁꯦꯜꯅ ꯂꯩꯔꯤꯅꯣ ꯑꯁ ꯏꯔꯥ ꯁꯤꯕꯨ ꯉꯁꯥꯏ ꯑꯩꯁꯨ ꯕꯣꯏꯆꯥꯒꯨꯝꯅ ꯏꯅꯦꯗꯒꯤ ꯂꯣꯟꯅ ꯁꯦꯜ ꯌꯦꯞꯄꯛꯄꯅꯤ ꯕꯣꯏꯆꯥꯅ ꯍꯨꯔꯥꯟꯕꯁꯦ ꯑꯩꯗꯤ ꯅꯠꯇ꯭ꯔꯕ ꯑꯣꯏꯔꯦ ꯅꯪꯁꯨ ꯑꯣꯏꯔꯝꯃꯕ ꯑꯗꯨꯗꯤ ꯇꯣꯝꯕ ꯅꯪꯗꯤ ꯀꯩ ꯄꯨꯔꯛꯏ ꯑꯩꯗꯤ ꯀꯩꯝ ꯄꯨꯔꯛꯇꯦꯍꯦ ꯅꯥꯎꯕꯅ ꯅꯆꯤꯟ ꯊꯤꯅꯨ ꯁꯦꯡꯅ ꯍꯥꯏꯌꯨ ꯑꯗꯨꯕꯨꯔꯣ ꯇꯨ ꯀꯩꯅꯣ ꯁꯤꯗꯤ ꯕꯣꯏꯆꯥꯅ ꯆꯨꯔꯨꯞ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯋꯥ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯍꯩꯗꯣꯛꯅꯗꯕꯤ ꯍꯨꯔꯥꯟꯕ ꯂꯣꯏ ꯑꯣꯏꯔꯝꯃꯤꯅꯤ ꯑꯗꯨꯁꯨ ꯌꯥꯝ ꯍꯩꯅ ꯌꯥꯔꯦ ꯃꯇꯝꯁꯦ ꯊꯦꯡꯈ꯭ꯔꯦ ꯊꯛꯁꯤ ꯂꯥꯛꯑꯣ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯂꯝꯄꯥꯛ ꯃꯌꯥꯏꯗ ꯐꯝꯗꯨꯅ ꯌꯨ ꯊꯛꯏ ꯌꯨ ꯈꯔ ꯉꯥꯎꯅꯕ ꯍꯧꯔꯛꯄ ꯇꯥꯟꯖꯥ ꯑꯗꯨ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯟꯈ꯭ꯔꯦ ꯕꯣꯏꯆꯥꯅ ꯍꯥꯟꯅ ꯉꯥꯎꯔꯤ ꯍꯥꯏꯔꯛꯂꯝꯃꯤ ꯃꯔꯨꯞ ꯑꯅꯤ
ꯅꯨꯃꯤꯠꯁꯨ ꯇꯥꯗꯧꯔꯦ ꯌꯨꯝꯗ ꯍꯜꯂꯁꯦ ꯍꯥꯏꯕꯕꯨ ꯅꯣꯏꯕꯨ ꯆꯠꯄ ꯉꯝꯅꯗꯧꯔꯤꯕꯣ ꯑꯩꯗꯤ ꯌꯥꯗ꯭ꯔꯦꯍꯦ ꯇꯨꯝꯈꯤꯒꯦ ꯄꯩꯁꯥ ꯑꯩꯁꯨ ꯌꯥꯗ꯭ꯔꯦ ꯇꯨꯝꯈꯤꯒꯦ ꯉꯥꯎꯔꯦ ꯑꯩꯁꯨ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏꯅꯤꯅ ꯇꯨꯝꯃꯅꯤ ꯍꯥꯏꯔꯕꯅꯤꯅ ꯑꯩꯁꯨ ꯌꯨ ꯉꯥꯎꯍꯟꯗ꯭ꯔꯤ ꯐꯥꯎꯕ ꯇꯨꯝꯕ ꯇꯥꯕꯅꯤ ꯈꯔ ꯂꯩꯔꯤꯕꯁꯤꯅ ꯍꯣꯔꯦꯟ ꯃꯤꯀꯞ ꯊꯣꯛꯂꯛꯄꯒ ꯑꯃꯨꯛ ꯊꯛꯅꯕ ꯊꯝꯃꯒꯦ ꯅꯨꯡꯉꯥꯏꯔꯦ ꯀꯅꯥꯝꯇꯁꯨ ꯀꯤꯕꯤꯗ꯭ꯔꯦ ꯀꯅꯥꯅꯣ ꯚꯨꯠ ꯑꯣꯏꯔꯁꯨ ꯊꯣꯛꯂꯛꯑꯣ ꯐꯨꯒꯥꯏꯅꯁꯤ ꯕꯣꯏꯆꯥ ꯌꯨ ꯉꯥꯎꯔꯕꯁꯨ ꯀꯤꯕ ꯐꯥꯎꯕꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯗꯤ ꯀꯤꯌꯦ ꯃꯔꯨꯞ ꯇꯣꯝꯕ ꯍꯣꯔꯦꯟ ꯇꯁꯦꯡ ꯊꯣꯛꯂꯛꯑꯗꯤ ꯍꯥꯏꯔꯤ ꯆꯦꯟꯕꯁꯨ ꯉꯝꯃꯣꯏ ꯑꯗꯨꯅ ꯖꯣꯏ ꯑꯩ ꯈꯨꯔꯨꯝꯖꯔꯤ ꯚꯨꯠꯇꯣ ꯀꯥꯎꯊꯣꯛꯄꯤꯔꯅꯨ ꯅꯥꯎꯕꯅ ꯍꯦ ꯀꯅꯥꯅꯣ ꯅꯪꯒꯟꯁꯤꯗ ꯃꯔꯩꯗꯣ ꯑꯅꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯅꯥꯎꯕꯅ ꯑꯗꯨꯝꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗꯨꯗ ꯅꯠꯇꯦ ꯀꯩꯅꯣ ꯅꯈꯣꯏꯅꯤꯅ ꯅꯨꯄꯤꯗꯧꯅ ꯈꯪꯉꯤꯕꯗꯨꯕꯣ ꯅꯠꯇꯦ ꯀꯩꯗꯧꯔꯒꯦꯕ ꯅꯪꯅ ꯈꯪꯂꯥꯎ ꯂꯧꯔꯤ ꯅꯠꯇ꯭ꯔꯣ ꯈꯪ ꯇꯥꯕꯗꯨꯗꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯉꯥꯎꯕ ꯍꯦꯟꯃꯟꯕꯒꯤ ꯏꯁꯥ ꯈꯥꯏꯕ ꯌꯥꯕ ꯃꯈꯣꯏ ꯃꯁꯦꯟ ꯈꯥꯏꯅꯔꯝꯂꯒ ꯇꯨꯝꯊꯈ꯭ꯔꯦ ꯂꯝꯄꯥꯛ ꯃꯌꯥꯏ ꯑꯗꯨꯗ ꯐꯅ ꯀꯨꯏꯅ ꯃꯤꯀꯞ ꯊꯣꯛꯇꯦ ꯁꯣꯝꯗ ꯃꯌꯨꯝꯗ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯃꯆꯥꯁꯤꯡ ꯍꯟꯖꯤꯟꯅꯔꯛꯇꯕꯒꯤ ꯉꯥꯏꯍꯥꯛꯇꯤ ꯊꯣꯛꯇꯨꯅ ꯌꯦꯡꯅꯔꯨꯏ ꯑꯗꯨꯕꯨ ꯃꯍꯧꯁꯥꯅ ꯑꯗꯨꯃꯛ ꯊꯦꯡꯅ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄ ꯑꯣꯏꯕꯅ ꯀꯩꯁꯨ ꯀꯥ ꯍꯦꯟꯅ ꯈꯟꯅꯗ ꯂꯩꯅꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12ꯃꯨꯛ ꯇꯥꯕ ꯑꯗꯨꯋꯥꯏꯗꯅꯤ ꯀꯤꯒꯟꯈ꯭ꯔꯕ ꯕꯣꯏꯆꯥꯅ ꯍꯥꯟꯅ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯃꯥꯟꯅꯕ ꯑꯅꯤꯗꯤ ꯏꯁꯤꯁꯤꯅ ꯇꯨꯝꯃꯤ ꯕꯣꯏꯆꯥ ꯀꯤꯕ ꯐꯥꯎꯔꯛꯏ ꯇꯣꯝꯕ ꯅꯥꯎꯕꯣ ꯇꯥꯕ꯭ꯔꯣ ꯍꯧꯒꯠꯂꯣ ꯌꯨꯝ ꯆꯠꯂꯁꯤ ꯀꯩꯅꯣ ꯅꯣꯏꯅꯤꯕꯣ ꯁꯣꯔꯒ ꯍꯣꯜꯂꯤꯕꯣ ꯁꯤꯔꯕ ꯀꯩꯅꯣꯅꯤ ꯅꯥꯎꯕꯣ ꯑꯁꯤ ꯍꯥꯏꯔꯒ ꯁꯣꯔ ꯍꯣꯜꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ ꯁꯣꯔ ꯐꯥꯎꯗꯤ ꯍꯣꯜꯂꯤꯅꯤ ꯁꯤꯗ꯭ꯔꯤ ꯑꯗꯨꯒ ꯀꯩꯒꯤꯅೋ ꯍꯧꯗꯣꯛꯄ ꯇꯥꯗ꯭ꯔꯤꯕꯁꯤꯕꯣ ꯑꯅꯤꯁꯦ ꯄꯨꯔꯥ ꯀꯨꯝꯕ ꯀꯔꯅꯅꯤ ꯇꯨꯝꯕꯗꯤ ꯑꯩꯕꯨ ꯏꯇꯣꯝꯇ ꯀꯩꯅꯣ ꯀꯤꯈ꯭ꯔꯦꯗ ꯀꯩꯗꯧꯕꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯏꯅꯣ ꯈꯪꯗꯦꯕ ꯃꯣꯏꯅꯤ ꯍꯥꯟꯅ ꯃꯤꯀꯞ ꯊꯣꯛꯑꯝꯃꯗꯤ ꯁꯦ ꯐꯔꯣꯏꯗ꯭ꯔꯕ ꯇꯣꯝꯕ ꯍꯩꯅꯥꯎꯕ ꯍꯧꯒꯠꯂꯝꯃꯤ ꯅꯣꯏꯅꯤꯕꯣ ꯅꯠꯇꯦ ꯂꯝꯄꯥꯛꯁꯤꯗ ꯅꯣꯏꯅꯤꯒꯤꯁꯦ ꯇꯨꯝꯍꯧꯈꯤꯒꯦ ꯍꯥꯏꯔꯣ ꯑꯩ ꯆꯠꯂꯒꯦ ꯅꯠꯇꯦ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯁꯤꯐꯥꯎ ꯍꯧꯒꯠꯂꯨ ꯌꯥꯗꯦꯃꯤ ꯄꯨꯡꯕꯨ ꯀꯌꯥ ꯇꯥꯈ꯭ꯔꯕꯖꯥꯠꯅꯣ ꯃꯤꯁꯨ ꯀꯅꯥꯝ ꯆꯠꯅꯗ꯭ꯔꯤ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ ꯂꯝꯄꯥꯛ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯝꯕꯤ ꯆꯠꯐꯝ ꯂꯩꯔꯤꯕꯗꯣꯝꯗꯅꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯆꯠꯂꯤꯕꯗꯨ ꯍꯦꯛ ꯎꯔꯨꯔꯦ ꯕꯣꯏꯆꯥꯅ ꯕꯣꯏꯆꯥ ꯃꯗꯨ ꯎꯕꯗ ꯑꯀꯤꯕ ꯈꯔꯗꯤ ꯐꯩ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ ꯑꯩꯕꯨ ꯅꯨꯄꯤꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯁꯤꯔꯅꯤ ꯃꯥ ꯀꯧꯔꯒ ꯑꯅꯤꯁꯤ ꯍꯧꯗꯣꯛꯀꯦ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯀꯤꯕꯅꯤ ꯏꯇꯣꯝꯇ ꯇꯜꯂꯦ ꯀꯥꯏꯗꯅꯣ ꯃꯥꯅ ꯃꯇꯣꯝꯇ ꯅꯨꯃꯤꯗꯥꯡꯁꯤ ꯆꯠꯂꯤꯕꯁꯤꯕꯣ ꯑꯃꯨꯛ ꯚꯨꯠ ꯑꯣꯏꯔꯝꯗꯅꯕ ꯑꯗꯨꯏꯁꯨ ꯀꯩꯗꯧꯔꯨꯅꯤꯒꯦ ꯃꯩꯈꯦꯠ ꯌꯥꯎꯔꯤ ꯑꯩꯉꯣꯟꯗ ꯇꯝꯅꯔꯗꯤ ꯃꯩꯈꯦꯠꯁꯤ ꯀꯦꯜꯂꯒ ꯃꯃꯥꯏꯗ ꯂꯪꯁꯤꯟꯗꯧꯅꯩꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯕꯣꯏꯆꯥ ꯐꯝꯂꯝꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯅꯨꯄꯤꯗꯨꯅ ꯂꯩꯔꯤꯕ ꯗꯣꯝꯗ ꯂꯥꯛꯏ ꯈꯪꯍꯧꯗꯅ ꯃꯁꯥꯗ ꯅꯨꯡꯁꯤꯠ ꯑꯁꯥꯕ ꯑꯃꯗꯤ ꯁꯤꯠꯆꯤꯜꯂꯛꯈꯤ ꯀꯕꯣꯛ ꯂꯩ ꯃꯥꯂꯤꯀꯥ ꯃꯅꯝꯁꯨ ꯅꯝꯂꯛꯈꯤ ꯃꯅꯝꯁꯤꯗꯤ ꯀꯥꯏꯗꯩꯅꯣ ꯇꯞꯅ ꯅꯨꯡꯁꯤꯗ ꯃꯥꯂꯤꯀꯥ ꯃꯅꯝꯁꯦ ꯅꯨꯄꯤꯁꯦ ꯆꯠꯈꯤꯗꯧꯔꯦ ꯀꯅꯥꯗꯦ ꯍꯦꯛꯇ ꯀꯧꯔꯒꯦ ꯏꯆꯟ ꯑꯃꯨꯛꯇ ꯉꯥꯏꯈꯣꯕ ꯏꯆꯟꯗ ꯀꯔꯤꯒꯨꯝ ꯇꯥꯏꯖꯒꯦ ꯏꯆꯟꯕꯨ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯊꯦꯡꯂꯀꯥꯟꯁꯤꯅ ꯇꯣꯝꯇ ꯅꯨꯄꯤꯗꯨ ꯕꯣꯏꯆꯥꯗ ꯌꯦꯡꯂꯛꯏ ꯅꯣꯛꯃꯤ ꯇꯧꯔꯒ ꯕꯣꯏꯆꯥ ꯅꯨꯄꯤꯗꯨ ꯎꯕꯗ ꯃꯇꯣꯝꯇ ꯍꯥꯏꯖꯩ ꯑꯥꯏ ꯀꯩ ꯈꯨꯐꯖꯅꯣ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯅꯣꯛꯁꯨ ꯅꯣꯛꯁꯤꯜꯂꯛꯏꯅꯦ ꯃꯥꯏꯁꯤ ꯑꯩ ꯄꯥꯝꯕꯩ ꯃꯥꯜꯂꯤ ꯍꯩꯁ ꯑꯁꯤ ꯍꯥꯏꯔꯒ ꯃꯁꯝ ꯃꯅꯥ ꯁꯦꯝꯖꯤꯜꯂꯤ ꯅꯣꯛꯐꯦ ꯇꯧꯔꯒ ꯃꯥꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯅꯥꯛ ꯅꯛꯅ ꯂꯦꯞꯄꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯑꯩꯕꯨꯔꯣ ꯀꯩꯒ ꯀꯧꯔꯝꯗꯧ ꯃꯥꯟꯒꯦ ꯅꯪꯒꯤ ꯃꯤꯡꯗꯣ ꯁꯛꯇꯨꯒ ꯍꯥꯏꯔꯗꯤ ꯁꯛꯍꯦꯟꯕꯤ ꯀꯥꯏꯅꯒ ꯀꯧꯔꯝꯗꯧ ꯃꯥꯜꯂꯦ ꯀꯧꯕ꯭ꯔꯣ ꯍꯥ ꯑꯩꯕꯣ ꯑꯩꯁꯦ ꯁꯛꯍꯦꯟꯕꯤ ꯀꯧꯔꯝꯗꯧ ꯃꯥꯜꯂꯦꯕ ꯅꯠꯇꯦ ꯉꯥꯏꯈꯣꯅꯦ ꯑꯩꯁꯦ ꯇꯁꯦꯡꯅꯃꯛꯀꯤ ꯁꯛ ꯐꯖꯕ꯭ꯔꯕ ꯐꯖꯩ ꯑꯗꯨ ꯅꯪꯕꯨ ꯅꯇꯣꯝꯇ ꯀꯥꯏ ꯆꯠꯀꯦ ꯇꯧꯔꯤꯅꯣ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯄꯅꯦ ꯑꯩꯗꯤ ꯀꯩ ꯑꯩꯒꯤ ꯅꯥꯛꯇ ꯃꯥꯒꯤꯁꯦ ꯑꯩꯕꯨ ꯄꯥꯝꯁꯤꯜꯂꯛꯄ ꯃꯥꯜꯂꯦ ꯑꯩꯒꯤ ꯁꯛ ꯐꯖꯕꯁꯤꯗ ꯐꯅ ꯑꯗꯨꯝ ꯇꯥꯟꯖꯔꯦ ꯃꯁꯛꯅꯒ ꯃꯁꯛ ꯐꯖꯕꯅꯤ ꯀꯣꯏꯁꯤꯜꯂꯒꯦ ꯄꯥꯝꯃꯤ ꯅꯨꯡꯁꯤꯅ ꯍꯦꯛ ꯇꯥꯌꯧꯔꯒꯦ ꯀꯩꯅꯣ ꯅꯪꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨꯕꯣ ꯅꯠꯇꯦ ꯀꯩ ꯍꯥꯏꯔꯤꯅꯣꯕ ꯑꯩꯕꯨꯁꯨ ꯈꯔ ꯇꯥꯍꯜꯂꯣ ꯀꯩꯁꯨ ꯍꯥꯏꯕ ꯅꯠꯇꯦꯗ ꯁꯨꯝꯗꯧꯕꯅꯤ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯗꯨꯗ ꯅꯪ ꯌꯥꯔꯛꯑꯣꯏꯗ꯭ꯔꯥ ꯈꯟꯗꯨꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯕ ꯑꯁ ꯑꯗꯨꯒꯤ ꯋꯥꯕꯨ ꯀꯩꯅೋ ꯁꯠ ꯍꯥꯏꯔꯣ ꯅꯪꯅ ꯍꯥꯏꯕꯗ ꯑꯩꯅ ꯀꯩꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯅꯁꯛ ꯊꯤꯔꯁꯨ ꯔꯥꯁꯤ ꯑꯃꯗꯤ ꯌꯥꯎꯔꯤꯌꯦ ꯅꯨꯡꯁꯤꯕ ꯑꯁ ꯅꯪꯒꯤ ꯋꯥꯇꯥꯁꯤꯗꯤ ꯑꯗꯨ ꯁꯛꯍꯦꯟꯕꯤ ꯑꯩꯁꯦ ꯅꯨꯄꯤ ꯀꯅꯥꯝ ꯀꯣꯏꯗꯦ ꯍꯥꯏꯔꯨꯁꯨ ꯌꯥꯔꯛꯇꯦ ꯑꯝꯇ ꯑꯗꯣ ꯅꯪꯁꯦ ꯑꯩꯅ ꯀꯣꯏꯖꯔꯒꯦ ꯀꯩꯅꯣ ꯑꯁ ꯏꯀꯥꯏꯖꯩꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯤꯜꯂꯛꯀꯅꯣ ꯌꯥꯕꯨꯗꯤ ꯌꯥꯏ ꯕꯣꯏꯆꯥ ꯅꯨꯄꯤ ꯑꯁꯤꯒ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯒ ꯁꯨꯝ ꯂꯥꯛꯏ ꯃꯍꯥꯛ ꯃꯃꯥꯟꯅꯕ ꯑꯅꯤ ꯂꯩꯍꯧꯔꯤ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦ
Aduga mana ngasaidagi wari sarbi nupi asi ate kana sunate heloi ni mayamna mangauti hainaba heloi atombi duni mana su poisa si thamai duna puduna chatlibani somda muk tombadu mikap tholaklami mana mikap tholakpada boisa leiramtri manakta nawudi tumduna dumak lei koino boisa dubu kadai jakrabza ikoi leisi tumugam tawdom deni nati magisi ikoi bu thanamlaga magi nabi kibi mimne jakrabza hanita nawbo tabro nawbo hawlusi boisa leiramdri ino shina mayumni khanduna hekta lampakse tumlama oima shire khwangsi tingli yangli daga hakang wawa sandun hawgalai kanade boisado mayum chatle phare soi phabu leibra yenguraki nawusi tumi isu leibanina asida masu leiramba yaida asi hairaga masu nawuna tumlibadu hawdoklamda thoglai ngasai boisan sakhiba domda lai lei dini sidasu soi chalamani mapa yambi masado kane boisa sakhrabani nawuna tumise hawdoga ekoi sumda lagi asi hairaga tum onthore magi hek tumda nupi ma lepnaga leirami tomba madu ubada khangprek khangi oima ima mazi nasasi butoe nupi du su khangdu na haide kai no he ai su khangi ne nate ai butla kai sagi na khangi no phasa khrabi aingonda kai de khangni ga yawri ge nate ai si yengbuda but ka malura bo ha miro kana khangni di kirure tungda lepaga leirambaduda nungdang oire nangoisu adum khangduna kiba dabani is loire ngaikone nangbu nadomda sida kaidawrido aise aikhoyum leiramani amadi mayum sakramale amadi ne asigila paksi tumhauri aina sum imanaba mado laibrana thoglakpani ado nupina nei pa bazagai natomda numidang sida kaidawrido nate ki dabraba nupai phokise ki de daidi kaidawbai ki doino ado aisu nanga chapmane aigisu inang nupi atomido thiba thoglakpani soida leiramba male karom sakrabazano khangdre isena ma thirusona lakpada nang thengnari basini o aidi nangse but maluri aduga mi oirami nanaw nupi duna numidang sida kai salido chien boiram dana ba pharene adu ekhoi ni asoi ho yengurasi leibrana aigisu imanamdi yengboina hoi yai asumna tomasu heloi nupi siga chaikri tomasu athengba hingna haiba kaukri magi wakhalda ngali haina khanduna chatlibani heloi nupi asina toma busu thamaikri kanamtagi wakhal changhan khichi makhoi ani gi oiba wari amada sangsar amada taukri nawa mahakakta ngairi tumdu leiribasi mahadi mikap pak thokte somda heloi masi ahaldo manaw mari da asum haire yengoi aikhoi gi iton tonbi nawdo halakti haiduna thiba salan kiba yai masu hanjilakhitre aduna ai oina makhoi ni thiba salagi nakhoi mari mafam asida aikhoi halakchi phawu leiramko asi haiduna mahak sulai koi pai pai jun sum lakpada lampakta ningai da tumliba nawu bu he ururi madu uba matamda heloi nupi haldusu nokfe tawre nupa uba yadaba heloi machi manaw tarini ahalsu nawbagi nakla sangsilei nokfe tawraga aduga nawbagi maithong yenglaga heloi ahandu matom taisai masiki nupa sidi aigi nupa oiba yarena aisya aikhoi isi law tarin pokpada aina khwaidagi ahalnido aina halada oirubana inaw taruk yengsina phonabada aise tasengna nupa amta koiba phangjabani phanadum tan chare masigi nupa simadi ikhuchale lem ekta manghalaroi tarai thaduklaroi aise bagi mita hena masak matok phajakhrabi nupi masam oiragi pisol phajaba setuna kawhalagi masak matok phajabi nupi masam onkhre pisol su hongkhre ningthireba pisol ama setuna nokmi nawbagi nakalda phamthai nushine ngak yenglaga tapna nawbu mikap thoknaba hawdoraklammi asumna masanomduna hawdorakpana nawsu mami singlai mane mami singlakpaga heloi nupi halasina asumna hairaklammi nupa nangbu nadomta kaidawramino nate ahingno yai sabuk asida lampang asida nasungna manabamta yawdan leiramisibu karigino kidraba nawba magi manakta masak mataw phajabi nupi ma leiramlaga mangonda wa hairakpaduda akiba supoi athengba hingsida aduga nagal anida mamanaba nilehawbudusu leiramdabasida nawba hina pakhalai kanano na aigi nakta makhoi nilehawbani boisa tomba kaino mang laina tawrisibo
Kaino mang natiye taibangni. Adubu tingkraba hingsida nangna kaidoribdo. Hayo nang butla. But natana kana su oibe. Athengba hingsida taibang mi oirabadi nupi masa ma matomda lambaksi leiramoi gaisu. Hayo nangise. Aibu hatba laira. Aibu hatba lak oirabadi aigi marup anisu nang loi hatlaba natro. Kaino aidi taibang mini but natte. Aduga nangi marup anisu aide hatte. Aisu kina aigi naw anido thiba tholakpani. Kasaidagi yumdanjilakjena sum lakpada nupa ma lambaksida matomta tumdu layena changakpani. Nati aigi sakse yengbada nangbu but malabro yam thirabro aisibo. Nauba nupi sida muna yenglai wakhalda khalli. Huini masaksi si yengbada aifu ngawgi dawi. Kanagi nupi oiriga ba. Aigisu magumi matang oiba phanglabadi ko. Ikoi mase mamong nupi masak phakrabi ma budu lai haidana harawan loirani. Ado mana ise hoini ai thazarake. Ado manaw nupi ani hanjilakje hairaga. Mama payawna thibusu lakte matomtani. Ai mongona ngawba yade. Masi soidana hingsabi oiramani. Ingonda maya tawraga masak fazabi onba oiramni. Aigi marup anido mana soi charamani. Adudi ai husi kaidawni. Pare hingsabi aise yam pangi dhaibani. Ai mase ai musada na ba sumne tairake. Masak fazabi nupi nangbu nanaw nupi ani thiba lakpani haidai. Pare chalo. Ado nakhoi ima pabudi kaide leirake. Aisu nangi nanaw nupi ani thibado. Aigisu marup anido thiboina chalage nangsu thibudu chalo. Nangse nasaksu yam fazai. Minaga phabikini ko yumdoina thibiramo haibro. Kai haiba. Aibu mi kanana phadoiba. Kanamtana aibu pharoi. Ado aigidi ima ipa kana leitri. Aikhoigi isi naw khakta leibani. Inaw nupi atombido hanjilakchi. Thiruso haidana thakibani yaimado. Masu yauna adum hanjilakchi. Aduna aino ina thiba tholakpani. Nupa nangbu aigi tengse amukta pango haibani. Nangna sojikta haikibaduni. Mina aigi phasabsi uraga aibu phakradi nang nungai. Nang yaurdi aise kanana su pharoi. Inawani su thiba phangnani. Aigi teng pangningtro. Aigi teng nangna pangadi ainasu nangina teng pangdoini. Nauba nupi sigi wasida ngak muna khalli. Nupi si tasengna taibang mini haina khankri. Aduna nupi sigi mateng ma panglage haina khanduna asum nairei. Pazabi nangbu kai ming kauke. Aigi mingdi nauba. Nangbu khangnabu nupaga leibro. Leitradi aidi wakhal masam khalli. Nangi se aibu pame hairak tau mali. Aidi nupa koide ko mingbudi aibu ming kai haisige. Mane ngonda pasabi haina kaurise. Asi aigi mingni haina hekta haisillage. Aigi mingbudi nangna ngasaidagi pasabi hairido ado aigi mingni. Sakam mingi yam sanai. Naubasu heloi nupi ahanna sina haiba pumba loina thazarami. Masu wakhaldo adumak kaigumba amada laikri. Asumna nauba boisa tomba makoi ahumak heloi masi manaw ahumna senduna buduna satkri. Somda mayum-mayumdana nongalaba phawba masa singdu amada laktabasida pakatnaraduna amana amada yum-yumda laktuna hangnari. Thabalai mahusana wangang matamda kapngang tawraga dumak ngangi. Nati aigi isa sak yam saba apangbudubu kaida leiramdoino haipani. Oi magi bungo sak yam saba boisao. Nati nangbu karaida leigeba. Suningdaba katantanba. Aw saba pamba nangbune imana kaurise. Sanareina isa singdo kaida leiramdoino khangtre. Amukta thingnaba tawsi. Ngarang nungthildagi thokibani. Asumna aikhoi maseno sinaduna wari saduna leibana kanaroi. Kana khangi ugido ang tahanglusi. Naubagi mama laimana sum nairei. Loina hangle kanamde khangde hai. Ado sanare ise thabale sumaina aikhoina thiba phangda phanglaktrabadi amuktang amaiba kaurga yengansi haibra. Anganba matamda lampak lomda makhoi humpundun lehobani de hairei. Phana thengla phawba lei hai. Sanare na adubu kadade leibunu sini. Yumda dum thenglabsu thengna hanjinjarakpa isani ba. Moyo humak hanjilaktribasibu nati minaga phabikraba zatlaba. Khangde aisu wakhalse leitani hek leiba ngamtre. Papa phangi langkhoi satki. Itomta ai tawpham khangtre. Aisuni ise leima.
ꯃꯄꯥꯗꯣ ꯍꯦꯛ ꯂꯪꯐꯩꯗ ꯉꯔꯥꯡꯗ ꯆꯠꯈꯤꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯊꯥꯕꯜꯂꯩꯒꯤ ꯅꯨꯄꯥꯒ ꯄꯨꯟꯅ ꯑꯁ ꯃꯁꯤ ꯃꯅꯥꯎ ꯑꯅꯤ ꯁꯨꯅ ꯂꯩꯕꯁꯨ ꯑꯝꯇ ꯅꯠꯇꯦ ꯍꯧꯖꯤꯛ ꯅꯨꯡꯊꯤꯜ ꯑꯣꯏꯁꯤꯜꯂꯛꯑꯦ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇꯦꯕ ꯁꯅꯥꯔꯩ ꯑꯃꯗꯤ ꯂꯩꯃ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯅꯥꯀꯟꯗ ꯋꯥꯔꯤ ꯇꯥꯅ ꯇꯥꯅ ꯀꯞꯂꯤꯕ ꯊꯥꯕꯜꯂꯩꯗ ꯌꯦꯡꯂꯛꯏ ꯑꯅꯤꯗꯨ ꯊꯥꯕꯜꯂꯩ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯀꯞꯇꯨꯅ ꯂꯩ ꯃꯇꯧꯗꯨꯗ ꯄꯥꯈꯠꯇꯨꯅ ꯍꯩꯃꯥ ꯏꯆꯦ ꯊꯥꯕꯜꯂꯩ ꯀꯩꯗꯧꯔꯒꯦ ꯑꯩꯒꯤ ꯏꯆꯥꯗꯣ ꯃꯤꯅꯔ ꯂꯥꯏꯅꯔ ꯁꯣꯏꯗꯅ ꯐꯔꯝꯃꯅꯦꯕ ꯅꯣꯏꯕꯨ ꯑꯃꯨꯛꯇ ꯊꯤꯌꯣꯏꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯌꯨꯝꯗ ꯂꯩꯔꯤꯉꯩ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔꯁꯨ ꯆꯪꯂꯛꯇꯨꯅ ꯍꯪꯂꯔꯦ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯌꯥꯎꯅ ꯈꯨꯜꯂꯩꯀꯥꯏ ꯑꯗꯨꯃ ꯊꯤꯔꯝꯃꯤ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯁꯨ ꯐꯪꯗ꯭ꯔꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯃꯁꯨ ꯑꯗꯨꯃꯛ ꯍꯧꯈꯤꯗꯧꯔꯤ ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ ꯕꯣꯏꯆꯥ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯑꯁ ꯁꯛꯍꯦꯟꯕꯤ ꯅꯪꯒ ꯁꯨꯃꯥꯏꯅ ꯂꯩꯕꯁꯦ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏ ꯑꯋꯥꯕꯒ ꯌꯥꯝ ꯈꯪꯗ꯭ꯔꯤ ꯑꯗꯣ ꯑꯩꯁꯦ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ ꯅꯪꯗꯤ ꯂꯥꯝꯗ꯭ꯔꯣ ꯃꯣꯏ ꯁ꯭ꯋꯥꯏꯁꯦ ꯀꯩꯝ ꯂꯩꯇꯕ ꯖꯥꯠꯂ ꯑꯝꯇ ꯌꯦꯡꯉꯣ ꯀꯩꯀꯩ ꯂꯩꯒꯦꯗꯣ ꯈꯪꯗꯦ ꯀꯩꯀꯩꯕꯨ ꯂꯩꯕꯅꯣ ꯑꯗꯣ ꯅꯪꯕꯨ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯂꯥꯝꯃꯤ ꯅꯪꯗꯤ ꯂꯥꯝꯗ꯭ꯔꯣ ꯑꯩꯗꯤ ꯂꯥꯝꯗꯦ ꯑꯗꯣ ꯅꯪꯕꯨ ꯀꯩ ꯆꯥꯅꯤꯡꯒꯦ ꯆꯥꯅꯤꯡꯕ ꯍꯦꯛꯇ ꯍꯥꯏꯔꯛꯑꯣ ꯑꯩꯉꯣꯟꯗ ꯑꯦ ꯅꯪꯕꯨ ꯑꯩꯅ ꯆꯥꯅꯤꯡꯕꯗꯨ ꯄꯤꯖꯕ ꯉꯝꯒꯗ꯭ꯔꯅꯦ ꯉꯝꯅꯤꯅ ꯍꯥꯏꯔꯛꯑꯣ ꯀꯩꯅꯣ ꯑꯩꯅ ꯆꯥꯅꯤꯡꯂꯤꯕꯁꯦ ꯅꯪꯅ ꯄꯤꯖꯕ ꯉꯝꯅꯤ ꯍꯥꯏꯔꯕꯅꯤꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯅ ꯆꯥꯅꯤꯡꯂꯤꯕꯁꯦ ꯑꯇꯩ ꯀꯩꯝ ꯅꯠꯇꯦ ꯌꯦꯟ ꯊꯣꯡꯕ ꯌꯦꯟ ꯃꯄꯨꯝ ꯊꯣꯡꯕꯗꯣ ꯑꯗꯨ ꯆꯥꯅꯤꯡꯉꯤ ꯆꯥꯛ ꯑꯍꯥꯎꯕꯒ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕ ꯑꯃꯒ ꯑꯁ ꯇꯤꯟ ꯌꯣꯠꯂꯦ ꯅꯪꯅ ꯄꯤꯖꯕ ꯉꯝꯅꯤ ꯍꯥꯏꯕꯅꯤꯀꯣ ꯑꯩꯗꯤ ꯄꯤꯖꯗꯕ ꯌꯥꯔꯣꯏ ꯑꯗꯨ ꯈꯛꯇ ꯁꯤ ꯑꯩ ꯄꯤꯖꯒꯦ ꯉꯥꯛꯇꯪ ꯂꯩꯔꯝꯃꯨꯀꯣ ꯀꯨꯏꯔꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯆꯠꯈ꯭ꯔꯤ ꯈꯔ ꯆꯠꯂ ꯃꯇꯨꯡ ꯏꯔꯣꯝꯕ ꯍꯥꯏꯁꯦ ꯀꯩ ꯑꯣꯏꯅ ꯄꯤꯖꯅꯤ ꯂꯩꯔꯦ ꯂꯩꯈꯣꯝ ꯑꯇꯤꯠꯄꯁꯦ ꯑꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯄꯤꯖꯔꯒꯦ ꯑꯗꯨꯒ ꯌꯦꯟ ꯃꯄꯨꯝ ꯊꯣꯡꯕ ꯍꯥꯏꯁꯤꯅ ꯁꯤꯗꯒꯤ ꯎꯀꯛ ꯑꯆꯧꯕꯁꯦ ꯑꯁꯤ ꯑꯣꯏꯅ ꯄꯤꯖꯔꯒꯦ ꯆꯥꯛ ꯍꯥꯏꯁꯤꯅ ꯀꯩ ꯑꯣꯏꯅ ꯄꯤꯖꯅꯤ ꯑꯣ ꯂꯩꯔꯦ ꯁꯤꯗꯒꯤ ꯅꯨꯡꯁꯤꯡꯁꯦ ꯆꯥꯛ ꯑꯣꯏꯅ ꯄꯤꯖꯔꯒ ꯂꯣꯏꯔꯦ ꯃꯌꯥꯝꯗ ꯄꯨꯔꯒ ꯕꯣꯏꯆꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯕꯣꯏꯆꯥꯒꯤ ꯃꯃꯤꯠꯇꯗꯤ ꯑꯍꯥꯎꯕ ꯃꯊꯦꯜ ꯉꯥꯛꯇ ꯑꯣꯏꯅ ꯎꯍꯜꯂꯝꯃꯤ ꯕꯣꯏꯆꯥꯗꯣ ꯃꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯋꯥ ꯅꯪꯗꯤ ꯀꯥꯏꯗ ꯂꯣꯏꯔꯛꯏꯅꯣ ꯀꯩꯅꯣ ꯅꯪꯒꯤꯁꯦ ꯑꯍꯥꯎꯕ ꯃꯊꯦꯜꯅꯤ ꯍꯥꯏꯕꯕꯨ ꯃꯅꯝꯗꯤ ꯑꯝꯇ ꯅꯝꯗꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯗꯥꯏ ꯆꯥꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯏ ꯈꯔ ꯆꯥꯕꯒ ꯀꯩꯅꯣ ꯅꯪꯒꯤ ꯌꯦꯟꯁꯤꯕꯨ ꯆꯤꯛꯄ ꯉꯝꯗꯦ ꯌꯥꯝ ꯀꯜꯂꯦ ꯆꯥꯛꯁꯤꯁꯨ ꯆꯦꯡꯌꯦꯟ ꯑꯣꯏꯔ ꯃꯥꯜꯂꯦ ꯌꯣꯠꯄ ꯉꯝꯗ꯭ꯔꯦꯕ ꯏꯔꯣꯝꯕꯅꯦꯅ ꯇꯧꯔꯤꯁꯤꯁꯨ ꯂꯩꯅꯥꯡ ꯃꯅꯝ ꯅꯝꯃꯤ ꯀꯩꯅꯣ ꯍꯥꯎꯇ꯭ꯔꯕꯣ ꯍꯥꯎꯏꯗ ꯑꯁꯨꯝꯅ ꯁꯣꯝꯗꯁꯨ ꯇꯣꯝꯕ ꯑꯃꯗꯤ ꯅꯥꯎꯕꯗꯁꯨ ꯆꯥꯛ ꯏꯟꯁꯥꯡ ꯁꯥꯗꯨꯅ ꯑꯁꯨꯝꯅ ꯄꯤꯖꯔꯝꯃꯤ ꯅꯥꯎꯕ ꯏꯕꯥꯅꯤ ꯂꯨꯍꯣꯡꯂꯁꯦ ꯌꯥꯕ꯭ꯔꯣ ꯌꯥꯏꯌꯦ ꯂꯨꯍꯣꯡꯉꯁꯤ ꯑꯗꯣ ꯌꯨꯝꯗ ꯏꯃꯥꯗ ꯍꯥꯟꯅ ꯍꯪꯈꯤꯒꯦ ꯍꯪꯂꯨꯔꯅꯨ ꯑꯗꯨꯝ ꯍꯣꯡꯂꯁꯦꯕ ꯀꯣ ꯍꯌꯦꯡ ꯅꯈꯣꯏꯗ ꯆꯠꯂꯁꯤ ꯍꯧꯖꯤꯛ ꯏꯕꯥꯅꯤ ꯂꯨꯍꯣꯡꯉꯁꯤ ꯍꯣꯏ ꯌꯥꯏꯌꯦ ꯍꯦꯂꯣꯏ ꯌꯥꯏꯃꯅ ꯂꯩ ꯄꯔꯦꯡ ꯑꯅꯤ ꯁꯦꯝꯂꯒ ꯆꯪꯂꯛꯏ ꯇꯦ 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 ꯔꯦ ꯇꯦ ꯙꯣꯡ ꯙꯣꯡ ꯇꯦ 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 ꯔꯦ ꯇꯦ ꯅꯥꯎꯕ ꯈꯤꯈꯤ ꯅꯣꯛꯏ ꯍꯣꯏꯃ ꯀꯩꯅꯥꯁꯨ ꯑꯣꯏꯕ ꯗꯣꯟꯁꯨ ꯅꯪ ꯑꯗꯨꯝ ꯌꯩꯕ ꯂꯣꯏꯔꯦ ꯄꯛꯆꯕꯗ ꯂꯣꯏꯔꯦ ꯅꯣꯛꯀꯅꯣ ꯇꯨꯃꯤꯟ ꯂꯩꯌꯣ ꯂꯩꯁꯤ ꯍꯨꯜꯂꯛꯀꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯩ ꯍꯨꯛꯂꯛꯏ ꯅꯥꯎꯕ ꯃꯥꯁꯨ ꯌꯥꯏꯃꯗ ꯍꯨꯛꯄꯤ ꯑꯅꯤꯗꯨ ꯂꯨꯍꯣꯡꯂꯕꯅꯤ ꯀꯥꯏꯅ ꯂꯩꯔꯤ ꯁꯣꯝꯗ ꯑꯍꯟ ꯍꯦꯂꯣꯏ ꯅꯨꯄꯤꯗꯨꯅꯁꯨ ꯇꯣꯝꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯅꯪ ꯌꯨꯝꯗ ꯆꯠꯀꯦ ꯍꯥꯏꯔꯔꯅꯤ ꯑꯩꯕꯨꯁꯨ ꯌꯨꯝꯗ ꯄꯨꯕꯤꯌꯨ ꯅꯈꯣꯏ ꯏꯃꯥ ꯍꯣꯏꯅꯅꯦ ꯅꯪꯕꯨ ꯊꯤꯔꯛꯂꯅꯤ ꯊꯤꯔꯣꯏ ꯊꯤꯔꯁꯨ ꯏꯃꯥ ꯅꯃꯧ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯍꯔꯥꯎꯕꯅ ꯂꯣꯏꯔꯅꯤ ꯑꯁꯦꯡꯕꯔꯣ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯃ ꯂꯥꯛꯇꯨꯅ ꯅꯪꯕꯨ ꯌꯦꯡꯕ ꯂꯥꯛꯇꯣꯏꯅꯤ ꯇꯣꯝꯕ ꯅꯨꯄꯤ ꯈꯟꯕ ꯍꯩ ꯅꯨꯄꯤ ꯃꯁꯛ ꯐꯖꯩ ꯀꯥꯏꯅ ꯕꯦꯝꯃ ꯏꯆꯦ ꯏꯅꯥꯎ ꯁꯥꯟꯅꯔꯩ ꯅꯃꯧ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯂꯥꯛꯑꯦꯅ ꯑꯃꯨꯛꯇꯣꯏꯕ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯗꯣꯏꯅꯤ ꯏꯁ ꯑꯗꯨꯗꯤ ꯑꯩꯗꯤ ꯏꯀꯥꯏꯅꯤꯕꯣ ꯏꯀꯥꯏꯔꯣꯏꯗ ꯑꯗꯣ ꯑꯩ ꯅꯣꯏꯗ ꯆꯠꯄ ꯇꯜꯂꯤ ꯁꯤꯗ ꯁꯨꯝ ꯂꯩꯔꯁꯤ ꯀꯣ ꯑꯗꯨꯁꯨ ꯌꯥꯏ ꯑꯩꯗꯤ ꯅꯪꯅ ꯍꯥꯏꯔꯤꯈꯩ ꯂꯣꯏꯅ ꯌꯥꯔꯦ ꯅꯪꯁꯦ ꯌꯥꯝꯅꯁꯨ ꯐꯩ ꯑꯩꯅ ꯆꯥꯅꯤꯡꯉ ꯍꯥꯏꯔꯤꯈꯩ ꯑꯗꯨꯝ ꯄꯤꯖꯩ ꯑꯍꯥꯎꯕ ꯃꯌꯥꯝ ꯑꯃ ꯁꯛꯁꯨ ꯐꯖꯩꯗꯣ ꯑꯗꯣ ꯀꯩꯅꯣꯝꯇꯪꯗꯤ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯅꯠꯇꯦꯗ ꯅꯪꯁꯦ ꯑꯩꯒꯤ ꯑꯋꯥꯕ ꯑꯃꯗꯤ ꯈꯪꯗꯦ ꯑꯗꯨꯗ ꯑꯩꯅ ꯀꯩ ꯈꯪꯗ꯭ꯔꯤꯕ ꯉꯔꯥꯡꯗꯒꯤ ꯑꯩ ꯌꯥꯝ ꯏꯪꯉꯤ ꯐꯤ ꯑꯝꯇꯁꯨ ꯄꯤꯗꯦ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯄꯤꯔꯒ ꯂꯣꯏꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯥꯛꯇ ꯇꯥꯔꯤꯕ ꯕꯣꯔꯥ ꯁꯦꯒꯥꯏꯕꯗꯨ ꯐꯤ ꯑꯣꯏꯅ ꯎꯍꯜꯂꯝꯃꯤ ꯁꯤ ꯐꯤꯁꯤ ꯏꯟꯁꯤꯜꯂꯣ ꯁꯤ ꯑꯣꯏꯔꯗꯤ ꯏꯪꯖꯗꯅꯁꯦ ꯑꯁ ꯅꯪꯁꯦ ꯁꯥꯊꯤꯅ ꯅꯨꯡꯁꯤꯔꯦꯕꯣ ꯑꯁꯨꯝ ꯅꯨꯡꯁꯤꯃꯟꯕ ꯍꯦꯜꯂꯛꯑꯦꯕ ꯅꯪꯁꯦ ꯄꯥꯝꯃꯨꯕ ꯑꯃꯁꯨ ꯌꯥꯎꯁꯤꯜꯂꯛꯏ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯅꯤ ꯁꯨꯅ ꯍꯦꯂꯣꯏꯅ ꯆꯦꯟꯗꯨꯅ ꯂꯩꯔꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯌꯨꯝꯗ ꯍꯜꯂꯛꯃꯟꯗ꯭ꯔꯕꯗꯨꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯌꯥꯎꯅ ꯑꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯀꯧꯔꯒ ꯌꯦꯡꯍꯜꯂꯝꯃꯤ
ꯑꯃꯥꯏꯕꯁꯤꯅ ꯌꯦꯡꯂꯛꯄꯗ ꯈꯪꯂꯦ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯍꯦꯂꯣꯏꯅ ꯆꯦꯜꯂꯦ ꯍꯥꯏꯕ꯫ ꯕꯦꯝꯃ, ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯅꯆꯥ ꯑꯍꯨꯝꯃꯛ ꯍꯦꯂꯣꯏ ꯃꯆꯤꯟ ꯃꯅꯥꯎꯅ ꯆꯦꯟꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯃꯐꯝ ꯑꯃꯗ ꯃꯈꯣꯏ ꯇꯣꯈꯥꯏ ꯇꯣꯈꯥꯏꯅ ꯂꯩꯔꯦ꯫ ꯑꯗꯨꯅ ꯑꯩ ꯈꯛꯇꯅ ꯃꯈꯣꯏꯕꯨ ꯊꯤꯕ ꯆꯠꯄꯗꯤ ꯉꯝꯂꯣꯏ꯫ ꯆꯠꯂꯣ, ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗ ꯑꯃꯥꯏꯕ ꯑꯍꯩꯕ ꯑꯅꯤ ꯂꯩꯈꯤꯕꯅꯤ, ꯃꯈꯣꯏꯅꯤ ꯀꯧꯔꯨꯁꯨ꯫ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯑꯗꯨꯛ ꯆꯠꯍꯜꯂꯨꯁꯨ꯫ ꯉꯁꯤꯒ ꯄꯟꯈ꯭ꯔꯕꯗꯤ ꯅꯆꯥ ꯑꯍꯨꯝꯃꯛ ꯀꯟꯕ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯆꯥꯍꯩꯗꯕ ꯀꯌꯥ ꯆꯥꯔꯤ, ꯑꯗꯨꯅ ꯃꯁꯥꯁꯨ ꯁꯣꯛꯆꯤꯜꯂꯤ꯫ ꯑꯁꯤ ꯍꯦꯛ ꯈꯪꯕꯒ ꯊꯥꯕꯂꯩꯗꯨ ꯑꯃꯨꯛ ꯀꯞꯉꯥꯡ ꯇꯧꯔꯒ ꯍꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯣ ꯆꯥꯎꯕꯥꯡ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯏꯃꯥꯗꯤ ꯃꯥꯡꯖꯔꯦ, ꯏꯃꯥꯗꯤ ꯃꯥꯡꯖꯔꯦ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯍꯦꯂꯣꯏ ꯅꯨꯄꯤꯗꯨꯒ ꯀꯔꯤꯅꯣ? ꯏꯃꯥꯕꯨ ꯀꯔꯤ ꯑꯣꯏꯔꯛꯁꯤꯒꯦ? ꯆꯥꯍꯩꯗꯕ ꯀꯔꯤꯅꯣ ꯅꯪꯅ ꯆꯥꯔꯤꯕꯕꯣ? ꯅꯊꯤꯕꯣꯡ ꯂꯥꯎꯕꯅꯤꯅ ꯅꯃꯤꯠꯇ ꯀꯔꯤ ꯀꯔꯤꯅꯣ ꯎꯍꯜꯂꯒ ꯄꯤꯖꯔꯕꯅꯦꯕ ꯑꯩꯒꯤ ꯏꯆꯥꯗꯣ꯫ ꯂꯥꯎꯁꯨ ꯂꯥꯎꯈ꯭ꯔꯕ ꯏꯆꯥ, ꯏꯃꯥꯅ ꯅꯪꯕꯨ ꯅꯕꯨꯛ ꯊꯟꯅꯗꯤ ꯄꯤꯖꯕꯅꯤꯗ꯫ ꯅꯠꯇꯦ, ꯉꯥꯏꯈꯣ ꯁꯅꯥꯔꯩ, ꯂꯩꯃ, ꯏꯆꯥꯗꯨꯕꯨ ꯃꯣꯏꯒꯤ ꯇꯤꯟꯊ꯭ꯔꯣꯛꯈꯥꯏꯗꯣ ꯁꯟꯊꯤꯈꯥꯏꯗꯣ ꯆꯥꯔꯝꯃꯗ꯭ꯔꯥ ꯃꯤ ꯅꯣꯏꯕꯣ? ꯂꯩꯃꯅ, ꯏꯆꯦ ꯈꯪꯗꯦꯗ, ꯀꯩꯅꯣ ꯈꯔꯗꯤ ꯆꯥꯔꯝꯃꯅꯤ꯫ ꯁꯅꯥꯔꯩꯅ, ꯃꯌꯥ ꯍꯩꯕꯤ, ꯃꯤ ꯁꯨꯝꯕ ꯍꯩꯕꯤ, ꯀꯧꯍꯟꯕ ꯍꯩꯕꯤ, ꯀꯗꯔ ꯍꯩꯈ꯭ꯔꯕ ꯍꯦꯂꯣꯏꯅꯤ꯫ ꯃꯈꯣꯏ ꯅꯨꯄꯥ ꯈꯔ ꯆꯠꯇꯨꯅ ꯊꯪꯅꯕ ꯈꯨꯜ ꯑꯁꯣꯝꯗ ꯂꯩꯕ ꯑꯃꯥꯏꯕ ꯑꯅꯤꯃꯛ ꯀꯧꯔꯨꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯕꯣꯏꯆꯥ, ꯇꯣꯝꯕ, ꯅꯥꯎꯕ ꯃꯈꯣꯏ ꯑꯍꯨꯝ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯐꯅ ꯂꯥꯞꯅꯕꯨ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ, ꯈꯨꯜ ꯑꯅꯤ ꯂꯥꯟꯅ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯎꯃꯪ ꯑꯃꯗ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯂꯩꯔꯤ꯫ ꯃꯥꯏꯕ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯆꯠꯄ ꯇꯥꯔꯦ꯫ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯏꯟꯅꯔꯤ, ꯃꯃꯥ ꯑꯍꯨꯝꯃꯛꯁꯨ ꯌꯥꯎꯔꯤ꯫ ꯁꯅꯥꯔꯩ ꯑꯃꯗꯤ ꯂꯩꯀꯥꯏ ꯃꯤꯑꯣꯏ ꯈꯔꯒ ꯑꯃꯥꯏꯕ ꯑꯃꯒ ꯅꯥꯀꯟ ꯑꯃꯗ ꯆꯠꯂꯤ꯫ ꯂꯩꯃꯁꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ, ꯊꯥꯕꯂꯩꯅ ꯑꯃꯔꯣꯝꯗ ꯆꯠꯂꯤ꯫ ꯊꯥꯕꯂꯩ ꯀꯞꯉꯥꯡ ꯇꯧꯔꯒ ꯃꯆꯥꯕꯨ ꯀꯧꯔꯤ꯫ ꯀꯞꯄꯤꯔ ꯋꯥ ꯉꯥꯡꯂꯤꯔꯥ ꯃꯊꯣꯡ ꯃꯔꯝꯇ ꯈꯪꯕ ꯅꯠꯇꯦ ꯑꯃꯥꯏꯕꯁꯤꯁꯨ, ꯒ꯭ꯌꯥꯟ ꯃꯦꯟ ꯍꯦꯛ ꯇꯥꯍꯟꯗꯦ꯫ ꯊꯥꯕꯂꯩꯒꯤ ꯃꯇꯧ ꯑꯗꯨꯅ ꯑꯃꯥꯏꯕꯁꯤꯅ ꯍꯦꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯕꯦꯝꯃ, ꯅꯪꯒꯤꯗꯨ ꯏꯆꯥꯕꯨ ꯀꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯞꯄꯨ ꯀꯞꯀꯦꯔꯥ ꯑꯃꯇꯣ? ꯑꯅꯤꯃꯛ ꯏꯅꯥꯛꯁꯤ ꯂꯩꯁꯤꯜꯂꯒ ꯇꯧꯔꯛꯄꯗꯨꯗꯗꯤ ꯍꯦꯛ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦ꯫ ꯈꯔ ꯆꯠꯊꯣꯛꯂꯒ ꯍꯥꯏꯒꯦꯁꯨ ꯍꯥꯏꯌꯨ, ꯀꯞꯀꯦꯁꯨ ꯀꯞꯄꯨ, ꯅꯀꯣꯡ ꯃꯌꯥꯁꯤꯗ꯫ ꯁꯨꯝ ꯍꯥꯏꯕꯅꯤꯗ, ꯑꯩ ꯑꯃꯨꯛꯇ ꯀꯗꯥꯏ ꯂꯩꯒꯦꯗꯣ ꯌꯦꯡꯒꯦꯀꯣ꯫ ꯊꯥꯕꯂꯩꯅ, ꯇꯥꯗ, ꯍꯦꯂꯣꯏꯅ ꯆꯦꯟꯕ ꯍꯥꯏꯕꯁꯦ ꯃꯁꯥ ꯇꯥꯅꯕ ꯀꯧ ꯍꯥꯏꯕꯗꯨꯗ ꯀꯧꯕꯅꯤ, ꯑꯗꯨꯒ ꯀꯞꯄꯦ ꯍꯥꯏꯔꯤꯗꯣ ꯀꯞꯄ ꯅꯠꯇꯦ, ꯄꯨꯛꯅꯤꯡ ꯑꯗꯨꯛ ꯅꯨꯡꯁꯤꯔꯛꯄ꯫ ꯌꯥꯅꯤ, ꯑꯩ ꯈꯔ ꯆꯠꯊꯣꯛꯂꯒ ꯀꯧꯒꯦ꯫ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯃꯣꯏꯕꯨꯡ ꯈꯣꯡꯗꯨꯅ ꯊꯤꯔꯛꯄꯅ ꯁꯣꯝꯗ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯂꯩꯕ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯃꯥꯏꯕ ꯂꯥꯛꯑꯦ꯫ ꯑꯁ ꯃꯈꯣꯟꯁꯦ ꯅꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ, ꯃꯐꯝ ꯑꯁꯤꯗ ꯌꯥꯝ ꯀꯨꯏꯅ ꯂꯩꯊꯕ ꯌꯥꯗ꯭ꯔꯦ, ꯑꯗꯨꯗꯤ ꯑꯩ ꯃꯥꯡꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯂꯣꯏꯁꯤꯡꯗꯨ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ꯫ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯍꯦꯂꯣꯏ ꯅꯨꯄꯤꯁꯤꯡꯗꯨ ꯈꯪꯍꯧꯗꯅ ꯂꯣꯏꯅ ꯃꯥꯡꯈꯤꯕꯗꯨꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯇꯥꯔꯦ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯃꯈꯣꯏꯕꯨ ꯀꯧꯕꯗꯨ꯫ ꯒ꯭ꯌꯥꯟ ꯈꯖꯤꯛ ꯈꯖꯤꯛ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯗꯨꯃꯛ ꯃꯈꯣꯏ ꯑꯍꯨꯝ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯃꯗꯤ ꯑꯃꯥꯏꯕ ꯃꯃꯥꯁꯤꯡꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯊꯦꯡꯅꯔꯤ꯫ ꯇꯣꯈꯥꯏ ꯇꯣꯈꯥꯏꯅ ꯃꯤꯑꯣꯏ ꯈꯔꯅ ꯃꯈꯣꯏꯕꯨ ꯊꯦꯡꯅꯗꯨꯅ ꯄꯨꯔꯛꯂꯝꯃꯤ ꯌꯨꯝꯂꯣꯝꯗ꯫ ꯁꯅꯥꯔꯩꯒꯤ ꯌꯨꯝꯗ ꯄꯨꯂꯞ ꯄꯨꯁꯤꯜꯂꯛꯇꯨꯅ ꯂꯩꯔꯤ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯒ꯭ꯌꯥꯟ ꯂꯥꯛꯇ꯭ꯔꯤ꯫ ꯑꯃꯥꯏꯕꯁꯤꯅ ꯒ꯭ꯌꯥꯟ ꯂꯥꯛꯅꯕ ꯇꯧꯔꯝꯃꯤ, ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯒ꯭ꯌꯥꯟ ꯂꯥꯛꯏ꯫ ꯑꯃꯥꯏꯕꯅ ꯂꯥꯏꯔꯝ ꯇꯦꯂꯝ ꯄꯨꯝꯕ ꯈꯣꯏꯔꯝꯃꯤ, ꯍꯦꯂꯣꯏꯁꯤꯡ ꯀꯧꯗꯨꯅ ꯑꯄꯥꯝꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯦꯂꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯀꯔꯤꯝꯇ ꯄꯥꯝꯗꯦ, ꯅꯨꯄꯥꯁꯤꯡ ꯑꯁꯤ ꯑꯣꯏꯅ ꯄꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯩ ꯌꯦꯠꯄ ꯌꯥꯕ ꯌꯦꯠꯅꯔ ꯃꯇꯨꯡ ꯑꯃꯥꯏꯕꯅ ꯉꯝꯂꯗꯨꯅ ꯁꯤꯡꯖꯨ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯃꯈꯣꯏꯁꯨ ꯊꯣꯛꯈꯤꯕꯁꯤꯡꯗꯨ ꯃꯁꯥꯁꯤꯡꯗꯨ ꯂꯣꯏꯅ ꯈꯪꯂꯤ꯫ ꯑꯗꯨꯒ ꯆꯥꯔꯛꯇꯕꯗꯨꯅ ꯃꯁꯥꯗꯨ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯤ꯫ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯌꯨꯝ ꯃꯌꯨꯝꯗ ꯂꯩꯔꯝꯕꯁꯤꯡꯗꯨ ꯍꯟꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯁꯅꯥꯔꯩ ꯈꯣꯏꯗ ꯄꯨꯂꯞ ꯂꯩꯔꯝꯃꯤ꯫ ꯂꯩꯃꯅ, ꯅꯠꯇꯦ, ꯅꯈꯣꯏ ꯍꯨꯝꯅ ꯑꯁꯨꯛ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯃꯥꯏ ꯈꯣꯏꯁꯦ ꯅꯣꯏ ꯍꯜꯂꯛꯇꯕꯗ ꯀꯌꯥꯝ ꯋꯥꯏ, ꯄꯥꯈꯠꯂꯤ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯈꯛꯅ ꯃꯆꯥ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯏ, ꯃꯆꯥ ꯑꯣꯏꯕ ꯅꯣꯏꯅꯗꯤ ꯃꯃꯥ ꯃꯄꯥꯁꯤ ꯅꯨꯡꯁꯤꯗꯦ, ꯌꯨꯝꯗ ꯄꯥꯈꯠꯂꯝꯒꯅꯤ, ꯀꯔꯤꯝꯇ ꯈꯪꯗꯦ꯫ ꯁꯅꯥꯔꯩꯅ, ꯅꯠꯇꯦ, ꯅꯣꯏꯕꯨ ꯂꯝꯄꯥꯛꯇꯨꯗ ꯑꯗꯨꯛ ꯊꯦꯡꯂꯐꯥꯎ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯕꯅꯤ, ꯌꯨꯝꯗ ꯐꯠ ꯍꯟꯖꯤꯜꯂꯛꯑꯃꯗꯤ ꯅꯈꯣꯏ ꯉꯁꯤ ꯊꯣꯛꯂꯤꯕꯁꯦ ꯊꯣꯛꯑꯝꯈꯤꯗ꯭ꯔꯣ? ꯊꯥꯕꯂꯩꯅ, ꯅꯠꯇꯦ, ꯍꯦꯂꯣꯏ ꯅꯨꯄꯤꯁꯤꯡꯗꯨꯅ ꯅꯣꯏꯕꯨ ꯀꯔꯤ ꯄꯤꯖꯔꯛꯒꯦ ꯍꯥꯏꯕꯅꯤ, ꯑꯩꯒꯤ ꯏꯆꯥ ꯊꯤꯕꯣꯡ ꯂꯥꯎꯁꯤꯅ ꯍꯦꯟꯅ ꯆꯥꯔꯝꯒꯅꯤꯌꯦ, ꯑꯩ ꯈꯪꯉꯦꯕ꯫ ꯂꯥꯎꯕꯅꯦ, ꯃꯁꯦ ꯌꯥꯝ ꯂꯥꯎꯕꯅꯦ, ꯊꯤꯕꯣꯡ ꯌꯥꯝ ꯂꯥꯎꯕꯅꯦꯕ, ꯑꯍꯥꯎꯕ ꯆꯥꯕ ꯌꯥꯝ ꯄꯥꯝꯕꯅꯤ꯫ ꯍꯦꯂꯣꯏꯗꯨꯅ ꯁꯟꯊꯤꯈꯥꯏꯗꯣ ꯑꯍꯥꯎꯕꯅ ꯍꯦꯟꯅ ꯄꯤꯖꯔꯛꯇ꯭ꯔꯤꯕꯕ? ꯄꯤꯖꯔꯛꯇꯔꯣ? ꯈꯜꯂꯨꯕꯗꯅꯦ ꯅꯣꯏꯅ ꯇꯧꯔꯝꯗꯧꯗꯣ ꯏꯁ ꯎꯒꯤꯕ ꯇꯧꯏꯗ ꯑꯩ꯫ ꯑꯁꯨꯝꯅ ꯃꯃꯥ ꯑꯍꯨꯝ ꯆꯪꯗꯨꯅ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯑꯁꯣꯝꯗ ꯑꯊꯦꯡꯕ ꯃꯇꯝꯗꯅꯤ ꯃꯆꯦ ꯈ꯭ꯋꯥꯏꯒꯤ ꯑꯍꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯠꯇꯦ ꯑꯇꯣꯝꯕꯤ, ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯂꯝꯀꯦꯠꯄꯤ ꯑꯣꯏꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯅꯪꯅ ꯅꯨꯄꯥ ꯃꯆꯥꯗꯨ ꯆꯦꯜꯂꯝꯗ꯭ꯔꯕꯗꯤ ꯑꯁꯤ ꯊꯣꯛꯑꯝꯒꯗ꯭ꯔꯥ?
ꯑꯗꯨꯒ ꯌꯥꯏꯃ ꯑꯇꯣꯝꯕꯤ ꯊꯤꯔꯨꯁꯨ ꯍꯥꯏꯅ ꯊꯥꯈ꯭ꯔꯒ ꯅꯪꯅ ꯇꯥꯏꯕꯪꯒꯤ ꯆꯦꯟꯗꯨꯅ ꯑꯃꯨꯛ ꯆꯠꯂꯝꯂꯤꯕꯀꯣ ꯌꯥꯏꯃꯅ ꯏꯆꯦꯃꯍꯟ ꯅꯅꯥꯎ ꯌꯥꯏꯃ ꯑꯩꯗꯤ ꯁꯨꯝ ꯑꯩꯈꯣꯏ ꯑꯇꯣꯝꯕꯤ ꯊꯤꯕ ꯂꯥꯛꯄꯗ ꯅꯨꯄꯥꯗꯣ ꯊꯦꯡꯅꯕ ꯑꯇꯣꯝꯕꯤꯅ ꯆꯦꯟꯕ ꯅꯨꯄꯥꯗꯣ ꯊꯤꯕ ꯆꯠꯅꯤꯅ ꯃꯥꯁꯨ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯩꯁꯨ ꯁꯨꯝ ꯑꯇꯣꯝꯕꯤ ꯊꯤꯕ ꯑꯣꯏꯅ ꯆꯠꯄꯅꯤ ꯅꯨꯄꯥꯗꯣ ꯁꯨꯝ ꯅꯨꯡꯁꯤꯔꯛꯇꯅ ꯇꯧꯕꯅꯤ ꯃꯁꯦ ꯑꯇꯣꯝꯕꯤ ꯊꯤꯕꯗ ꯇꯧꯕꯅꯤ ꯑꯩ ꯀꯩꯝꯇ ꯂꯥꯟꯗꯦꯀꯣ ꯏꯆꯦꯃꯍꯟ ꯑꯩ ꯂꯥꯟꯗꯦ ꯍꯥꯏꯁꯤꯅꯤ ꯑꯇꯣꯝꯕꯤꯅ ꯏꯆꯦꯁꯤꯡꯁꯨ ꯈꯤꯠ ꯑꯩꯕꯨ ꯌꯦꯡꯁꯤꯟꯕꯤꯈ꯭ꯔꯕ ꯃꯇꯥꯡ ꯆꯥꯅ ꯑꯗꯨꯃꯛ ꯅꯈꯣꯏꯒꯤ ꯅꯥꯛꯇ ꯂꯥꯛꯇꯧꯕ ꯂꯩꯔꯕ ꯑꯩꯗꯤ ꯇꯣꯛꯈꯣ ꯏꯆꯦꯃꯤ ꯍꯥꯏꯗꯤ ꯑꯩꯕꯨ ꯊꯤꯕ ꯑꯣꯏꯅ ꯅꯨꯄꯥꯗꯨꯒ ꯂꯥꯛꯄꯗ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯏꯆꯦꯃꯍꯟꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄꯗ ꯃꯁꯤ ꯑꯍꯟꯗꯨ ꯏꯀꯥꯏꯔꯞ ꯇꯧꯅ ꯑꯁ ꯑꯩꯁꯨ ꯅꯈꯣꯏꯅꯤ ꯊꯤꯕ ꯑꯣꯏꯅꯅꯦ ꯅꯨꯄꯥ ꯑꯃ ꯃꯇꯣꯝꯇ ꯂꯩꯔꯝꯕꯗꯨꯗ ꯁꯨꯝ ꯑꯗꯨꯗꯤ ꯏꯆꯦ ꯑꯩꯈꯣꯏ ꯀꯅꯥꯝꯇ ꯂꯥꯟꯅꯗꯦ ꯇꯣꯛꯑꯁꯤꯀꯣ ꯌꯦꯡꯉꯣꯏ ꯏꯅꯥꯎꯁꯥ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯁꯤꯡꯗ ꯑꯁꯨꯝꯅ ꯆꯦꯜꯂꯒꯅꯦ ꯆꯠꯇꯨꯅ ꯃꯈꯣꯏꯗ ꯑꯋꯥꯕ ꯄꯤꯕꯁꯦ ꯇꯣꯛꯑꯁꯤ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯆꯩꯕꯤ ꯆꯩꯊꯦꯡ ꯐꯪꯗꯨꯅ ꯇꯣꯛꯏ ꯍꯣꯏ ꯏꯆꯦꯃꯍꯟ ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔ ꯃꯇꯨꯡꯗꯅꯤ ꯃꯈꯣꯏ ꯅꯨꯄꯥ ꯑꯍꯨꯝꯗꯨꯁꯨ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯩꯈꯣꯏꯕꯨ ꯆꯦꯟꯗꯨꯅ ꯆꯠꯂꯤꯕ ꯍꯦꯂꯣꯏ ꯅꯨꯄꯤꯁꯤꯡꯗꯣ ꯍꯟꯗꯛ ꯃꯨꯛꯀ ꯂꯥꯛꯑꯗꯤ ꯐꯥꯔꯗꯧꯅꯤ ꯐꯥꯔꯒ ꯏꯃꯥꯒꯤ ꯃꯃꯧ ꯑꯣꯏꯍꯟꯒꯦ ꯌꯥꯏ ꯇꯣ ꯑꯝꯇ ꯄꯜꯂꯅꯨꯀꯣ ꯀꯤꯕ ꯑꯃ ꯄꯣꯛꯑꯦ ꯅꯨꯃꯤꯠꯇꯣ ꯁꯨꯝ ꯅꯤꯡꯁꯤꯡꯂꯨꯔꯒ ꯇꯨ ꯆꯨꯡꯉꯦꯕ ꯑꯩ ꯕꯨꯏꯆꯥ ꯅꯪꯕꯨ ꯀꯤꯕ꯭ꯔꯅꯦ ꯀꯤꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯣꯏꯅꯤꯅ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯍꯧꯗꯣꯛꯄ ꯌꯥꯗꯕ ꯃꯈꯩ ꯇꯨꯝꯗꯨ ꯂꯩꯕꯗꯣ ꯑꯁ ꯅꯣꯏꯅꯤꯁꯦ ꯇꯨꯝꯕꯗꯤ ꯐꯩꯌꯦ ꯍꯧꯗꯣꯛꯄꯒ ꯑꯝꯇ ꯇꯥꯗꯦ ꯑꯩꯅ ꯍꯧꯒꯠꯂꯛꯄꯗꯅ ꯅꯪ ꯂꯩꯔꯝꯗ꯭ꯔꯦ ꯅꯥꯎꯕꯁꯨ ꯍꯧꯗꯣꯛꯄ ꯇꯥꯗꯈꯩ ꯇꯨꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤꯗꯨ ꯊꯦꯡꯅꯩꯅꯤꯅꯦ ꯑꯩꯅ ꯅꯪ ꯌꯨꯝꯗ ꯆꯠꯈ꯭ꯔꯕꯅ ꯌꯦꯡꯕꯗ ꯃꯣꯏꯁꯦ ꯅꯨꯄꯥ ꯎꯕ ꯌꯥꯗꯕ ꯖꯥꯠꯅꯤ ꯑꯩꯒꯤꯗꯅ ꯑꯩꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗꯅꯦ ꯐꯝꯗꯨ ꯂꯩꯔꯝꯃꯤ ꯇꯝꯅꯔꯥꯏ ꯁꯥꯔꯒ ꯍꯤꯡꯆꯥꯕꯤꯗꯣ ꯍꯦꯂꯣꯏꯗꯣ ꯍꯤꯡꯆꯥꯕꯤ ꯑꯣꯟꯊꯣꯛꯑꯕ ꯅꯪꯅ ꯍꯥꯏꯇꯥꯕꯅꯤ ꯀꯩꯅꯣ ꯑꯩꯅꯗꯤ ꯆꯤꯡꯅꯈꯤꯕꯅꯤ ꯃꯥꯁꯦ ꯃꯤ ꯑꯣꯏꯔꯝꯃꯣꯏꯅ ꯑꯗꯣ ꯍꯦꯂꯣꯏ ꯅꯨꯄꯤꯁꯦ ꯃꯁꯛꯇꯤ ꯐꯗꯤ ꯐꯖꯕ ꯖꯥꯠꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯤꯍꯧꯗ꯭ꯔꯤꯁꯦ ꯐꯔꯕꯅꯤꯀꯣ ꯑꯩ ꯉꯁꯤꯗꯒꯤ ꯊꯦꯡꯉꯀꯥꯟꯗ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯑꯝꯇ ꯊꯣꯛꯆꯔꯣꯏ ꯅꯪꯗ ꯅꯠꯇꯦꯀꯣ ꯑꯩꯁꯨ ꯊꯣꯛꯆꯔꯣꯏ ꯐꯔꯦꯁꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯅ ꯉꯥꯎꯁꯤꯟꯅꯔꯨꯕꯗꯒꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ ꯏꯃꯥꯁꯤꯡꯁꯨ ꯂꯣꯏꯅ ꯋꯥꯔꯦ ꯑꯩꯈꯣꯏ ꯈꯟꯕꯗ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯁꯤ ꯀꯩꯅꯣ ꯊꯕꯛ ꯑꯃ ꯌꯦꯡꯁꯤꯜꯂꯒ ꯇꯧꯅꯕ ꯍꯣꯠꯅꯔꯁꯤ ꯂꯩꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯏꯄꯥꯅ ꯆꯠꯂꯤꯕ ꯊꯕꯛꯇꯣ ꯑꯩꯈꯣꯏꯁꯨ ꯌꯥꯎꯅ ꯆꯠꯁꯤꯜꯂꯁꯤ ꯐꯔꯦꯅꯦ ꯑꯗꯨꯅ ꯑꯗꯨꯝ ꯑꯗꯣ ꯑꯩꯁꯨ ꯌꯥꯔꯦ ꯕꯣꯏꯆꯥ ꯅꯪꯗꯤ ꯌꯥꯏ ꯑꯩꯈꯣꯏ ꯌꯨ ꯈꯔ ꯊꯛ ꯋꯥꯊꯤ ꯈꯔ ꯉꯥꯡ ꯏꯃꯥ ꯄꯥꯕꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯗꯨꯅ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯂꯩꯗꯨ ꯁꯔꯨꯛꯄꯨꯗꯤ ꯑꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯉꯁꯤꯗꯒꯤ ꯏꯃꯥꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯂꯁꯤꯀꯣ ꯂꯪꯐꯩ ꯆꯠꯇꯨꯅ ꯄꯩꯁꯥ ꯇꯥꯜꯂꯁꯤ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯜꯂꯔꯣꯏꯁꯤꯀꯣ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯇꯣꯝꯕ ꯑꯃꯗꯤ ꯕꯣꯏꯆꯥ ꯅꯥꯎꯕ ꯉꯥꯎꯁꯤꯟꯅꯈꯤꯗ꯭ꯔꯤ ꯃꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗ ꯃꯃꯥꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ ꯊꯕꯛ ꯄꯨꯝꯕ ꯇꯧꯔꯝꯃꯤ ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯪꯐꯩ ꯆꯠꯇꯨꯅ ꯁꯦꯜ ꯇꯥꯜꯂꯝꯃꯤ ꯅꯣꯡ ꯐꯥꯗꯣꯛ ꯃꯌꯨꯝꯗ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯗꯨꯅ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯊꯣꯡꯗꯨꯅ ꯆꯥꯏ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯈꯤꯗ꯭ꯔꯦ ꯌꯨꯁꯨ ꯊꯛꯈꯤꯗ꯭ꯔꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯃꯃꯥꯁꯤꯡꯅ ꯃꯈꯣꯏꯒꯤ ꯆꯥꯅꯕ ꯅꯨꯄꯤ ꯑꯃꯃꯝ ꯁꯤꯟꯗꯨꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯅꯨꯡꯉꯥꯏꯅ ꯑꯋꯥꯠꯄ ꯂꯩꯇ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯈꯤꯔꯝꯃꯤ ꯃꯆꯥꯁꯤꯡꯅ ꯑꯁꯨꯝꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯔꯕꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯁꯨ ꯍꯔꯥꯎꯅ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯃꯆꯥ ꯃꯃꯧꯒꯤ ꯃꯇꯧ ꯌꯦꯡꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯈꯤꯔꯝꯃꯤ